Koutruk maning Chinthakta Assam Rifles AMADI CRPF na area domination TOUDUNA LEIRE haina security force ki maikaidagi HAIJARABASU MAPHAM ASIDA Aphaba Makhal gi Khutlai Paiba Kuki Chamagi Mathakta Leiri HAIBAGI CHABA KHUDAM CHANGDAM PHANGLE Hiramasigi matangda achumaran thidoknaba TOMTV gi team amana Koutruk Chinglai kaida satuna yengsilubada masing yamlaba Aphaba Makhal gi Khutlai Paiba Kuki kaya Koutruk maning Chingyang Mathakta koichatuna santri taramba thengnaraki matang asida hangba yaba wahangde Central Force singna area domination TOUDUNA LEIRE hairiba mafam asida Kuki Khutlai Paiba singna iphongphongna leiriba asi Assam Rifles amasung CRPF personal singa punna leirabra haibasini matam khara tumina leiruraba matung Kuki Khutlai Paiba singna haukiba December 18 dagi phayeng maning kadangban Koutruk amadi senjam chirangda bom yauna akan mamongde attack chatharaki attack aduda kadangban part 2 da khulngakpa James Bond kauba naha amasu Kuki singna kaplakpa nongwai maruna panbadagi laikidabane Chingyang pareng asida Kuki Khutlai Paiba singna iphongphongna Khutlai Paiduna leire haibasi kakpa yadraba wafam amani adubu ngasi faubada Kangpokpi district ki SP Manoj Prabhakar amasung 22 ARG CO Kartik Thabana mafam asida leiriba Kuki singi bunker sing lauthokpa ngamdana leiri Kuki singna Chingyang pareng asida masing yamlaba bunker kya sajinduna lanbung semgalakli Nakalamaromda masing yamdaba security force amade cartus nongmai paiba kunja kharana khulsing ase ngakle oiragliba pibam asida matau karamna kadangban Koutruk na chingba chingkhongda leiba maitei khulsing asida tangdu leitaba purakadoribano haibasini Kuki singna senjam chirangda poultry farm mai tharakpa Koutrukda bom kapsilakpa kadangbanda khulngakpa khunja nomaina kaptuna hatkiba thogdoke asi thokraba phawbada Central Force singna una usinadana leithokli amaromda maitei singna khud hek haluragana Central Force sing chingdagi kumtharaktuna khulkoisinduna thamlaga combing operation chathaba Phaba punba kya sina maram oiraga chingkhongda khundariba khulgi khunja sing ahing amata kokamonga samnaduna pothaba phangdana leli haina khunja singi maikaidagi pendaba phongdongnarakhi Cartus kumba double plane kumba pairaga moi akhoi gap tabi yadabi khunjinga ta yadabi ka ngachari bani asi matam sida makhoina tatana ngarang da su senjam jarang da nahan da su senjam jarang da from mai thadana adudagi nomai kap tharaktana mayamam tawduna state force ka moi ga hannadana nomai kap nai tatana khoi gi jaga sida su ngarang han bom thadaraktana bom du pokhaiba ngamdadana khoi gi mayamama lokhatana pukhandana tawnari asi manung sida ngasi phawbada khoi khulja sing yamna pendre maram aduna mathakta leiriba yar singse mokhoina ngapi banga moidoba leiragadi masigi mafam sidagi leiri thambiriba CRPF amadi yar singse athuba matamda lauthokpiro haidana sarkar sida khoi tatna haijaninge